Hai ma'am, ngasithi ichanupi laktuinina aina ichanupi jo yen yam pameba aduna yen ama leire aduga nga ama leire ado nga sidi thongoroi nga sinane moise train da heng handuineba train da handuido hayeng la kaino tonga hangchi thungdui mare aduna hayengi se ayuk nganna chatuineba aduna barogi bogdi adum chana ba yen aina nga thongba mane hapirage khallibane ado cha khara tawragane adu yen sina moi lakpaga chana bagine aina yen ama leire se James se latest da aduga sinangani sidinanga leire nga se rauni da rauna adum angang singsu chabanina rauna phayena kangsoi re adum nga se rausina adum hapadi hawduna hum rawana leire ancho ase rause ma thongbirane hayengi nga maringha se phatte Simadi moina hapirene to asimadi khara ngauba yani adoidi yen chimga thungbirani moina hawra yore aibagane moise Hyderabad tagi la ine bane ngarang to ngai ni Hyderabad tagi ado ngarang to ngasi thungduine ba aduna moi horen hawra yore haibaga si thungbirani ngasi di khara ware handagi tan suda ba thaba khara leyeba adi adum nungti gi di wai ka sili ko kangkha ka se adum motli ba sume adum video da adum haidok pai duni ko adum tan na suning da na adum thamgiba pasi do ngasi di chanu pila dore na ne sengtok po hona ba da ba khara nan na bai nei chanu pi han se nan su nan galle ba adum ma su lak tu ni na adum mi ma lak to di yum se sengdok ning ba do adum nan na bai na hona ba do aduna bazar da gi halak ba matung da gi video ga am ta sem dare video sem bai se camera setting to ba khot ba matam yam sang ya ba aduna ayuk ta gi de video ga am ta sem dare ayukta nga ga yen du ga lautho ga adum aina haidi thau thum to la ga ne please ta hapchala thamme ba aduga sengdok singin seng hawra nga sidi koi na namjan ba suning da thamba singdo adun mi lak to ai di ko nan na bu hona ba da adum para sabak to suning ya bana tari heng tawge hangchi tawge na sung khan ba do adun nan tho e wakhal so dum nungai re aduna khara di ware ngasi se adu ichanupi osu station da thungare na hoji hairi ba phone tore adu chak thungbirage to ine ba adu nga hak phamini aduga yen thungbagi haiga dum tilhau janam soi base asini yam talli se talo tilhau janam ko pa to base asini yam talle ba adu hijang se thonggat na ba tawrage moisu lak ba ga sajarani doidi ai chani pa han si kon ge chanam noklo dana se da mai noklo hai ba matau tai ali baru nang khogadra madi ngamoy ai tani madi ngamoy tani holo da nang khara khoglo adu ai sonda chicken dong ngauru ge ai yen thong badi loy adu chai san ge khara jang ai yen thong ba loy re adu ga sonda na ne nga maring khang ngoi ne ba ai nga le ra ko do nga maring kha mi la ko nu mi se na ngai kha se thau se apha ba phang de aduna ka yum yaw dre baluna lun ga do chakar law bi ga do ama iron birani iron ma se auto nga aingon da lei tia ba ichanu pi na ma packet tang khang mangon da lei ne pu bi re ye ni nu si ba na loi to nga pore he ba da ne la ye lo se la thong han da lei re mani oi la ye ma pan da lei re ma pan da lei re di ne ko gi ma pham de khang dra ba ado thong han da le pura ga ba do di u re de adu kum thara ne Kamu no jeng ni oi gari do. Mai mom. Am kui na matan chang re. Char ni ne na pot me am pore. Ako sunu ikai na pham ngore sam da. Char bar. Ai sakho mam kai le lo le. Ko kan mai da na. Khoi paru chaning mana lo re. Thugai bro to sunu thugai bro so. Sunu nang ko na charo. मैम अखोई चाक चाखटप हौगले वीडियो का लौद्रे अखोई ता हराउबदा अदो चिकन अमा लेरे सलाद अमा तौरे अदो इरोनबा अमा nga maninka अमा ngौरे सुंदा अखोई परुकना चिकन साइरी मा फजना साइरी दो इचनुपी लेरे अदुगा युपा से मा कैमरा ममांगदी काइरे अदुना कैमरा दा मा से हाफ तरे इचनुपी दे हिजांग हाउब्रा हंगसी हिजांग मथेन मयाम तौरमे हाउबो हाउरे मैम अखोइसे चाक तुक्तना पुंग अमदी तारे इचनुपी का वारी सानाबदा मतम जे सखीबो खंगौदरे युपादी तुमगरे अदुना पुंग अमा तारामिना थेंगबेना पुनबसिसु थोंबिरगे तौबा
ꯑꯁꯤ ꯑꯗꯨ ꯑꯃꯗꯨ ꯅꯣꯏ ꯇꯝꯄꯥꯛꯇ ꯑꯃꯨꯛꯀꯤꯅꯤ ꯆꯠꯈꯔꯦ ꯏꯆꯟꯅꯨꯄꯤ ꯍꯣꯏꯁꯨ ꯍꯧꯖꯤꯛꯁꯦ ꯄꯨꯡ 4:30ꯅꯤꯅ ꯀꯅꯥꯝ ꯂꯩꯇꯦ ꯉꯜꯂꯤꯕꯅꯤꯅ ꯂꯝꯕꯤꯒꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯑꯃꯨꯛ ꯆꯪꯉꯒ ꯇꯨꯝꯃꯨꯔꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯑꯦग ꯔꯣꯜ ꯑꯣꯏꯅ ꯉꯁꯤꯗꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯇꯧꯔꯦ ꯉꯁꯥꯏꯁꯦ ꯏꯆꯟꯅꯨꯄꯤ ꯆꯠꯈꯤ ꯂꯣꯏꯔꯒ ꯑꯩꯁꯨ ꯐꯃꯨꯡ ꯀꯥꯔ ꯑꯃꯨꯛ ꯇꯨꯝꯃꯦ ꯉꯜꯂꯤꯕꯅꯤꯅꯅꯦ ꯄꯨꯡ 4:30ꯅꯦꯕ ꯃꯣꯏꯅ ꯆꯠꯈ꯭ꯔꯤꯗꯣꯅꯦ ꯑꯗꯨꯗꯤ ꯈꯔꯁꯨ ꯃꯝꯂꯤ ꯇꯧꯔꯤ ꯑꯗꯩ ꯁ꯭ꯀꯨꯜꯁꯨ ꯂꯩꯇꯕꯅꯤꯅ ꯇꯨꯝꯗꯦ ꯐꯖꯅ ꯅꯨꯡꯉꯥꯏꯊꯣꯛꯑꯦ ꯑꯗꯨꯒ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯒꯦ ꯇꯧꯏꯅꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯇꯧꯔꯅꯤ ꯑꯉꯥꯡ ꯑꯅꯤꯒꯤ ꯁꯪꯒꯣꯝ ꯂꯩꯔꯦ ꯑꯩꯒꯤꯅ ꯆꯥ ꯑꯩꯅ ꯆꯥ ꯊꯛꯄꯁꯦ ꯏꯆꯦꯝꯅ ꯑꯩꯅ ꯊꯛꯑꯒ ꯍꯥꯎꯕꯁꯨ ꯏꯆꯦ ꯂꯩꯀꯣ ꯑꯗꯨꯅ ꯑꯩꯅ ꯊꯛꯑꯦ ꯆꯥꯎꯔ ꯌꯦꯝꯒ ꯍꯥꯏꯅꯤꯡꯗꯔꯦ ꯑꯩꯈꯣꯏ ꯄꯔꯨꯁꯦ ꯑꯃꯇ ꯌꯣꯡ ꯇꯞꯅ ꯃꯥꯗꯤ ꯆꯥꯗꯣꯏꯅꯦ ꯄꯨꯡ ꯑꯃ ꯆꯪꯅ ꯁꯥꯏꯅ ꯂꯩꯈꯤꯗꯣꯏꯅꯤ ꯇꯞꯅ ꯇꯧꯅ ꯂꯣꯏꯔꯦ ꯕ꯭ꯔꯦꯛꯐꯥꯁꯁꯨ ꯇꯧꯕ ꯑꯩꯈꯣꯏ ꯄꯔꯨꯗꯤ ꯇꯞꯅ ꯆꯥꯔꯤꯃ ꯑꯗꯣ ꯑꯩ ꯁꯝꯁꯦ ꯀꯩꯅꯣ ꯇꯧꯋꯤ ꯉꯁꯤ ꯇꯨꯝꯃꯨꯕꯒꯤꯅꯦ ꯆꯤꯛꯀꯟ ꯆꯥꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯀꯣꯛ ꯇꯨꯝꯊꯣꯛꯇ꯭ꯔꯗꯤ ꯑꯃꯨꯛ ꯗꯨꯞ ꯊꯥꯕ ꯀꯣꯛ ꯇꯨꯝꯊꯣꯛꯑꯗꯤ ꯑꯗꯨꯝ ꯈꯜꯂꯦ ꯁꯨꯝ ꯁꯦꯡꯉ ꯃꯥꯜꯂꯦꯅ ꯋꯥꯈꯜꯗꯣꯅꯦ ꯑꯗꯨꯅ ꯀꯣꯛꯁꯦ ꯇꯨꯝꯊꯣꯛꯑꯕ ꯑꯗꯨꯅ ꯁꯨꯝ ꯀꯪꯗꯤ ꯀꯪꯗ꯭ꯔꯤ ꯁꯝꯁꯦ ꯑꯗꯣ ꯑꯩ ꯏꯆꯟꯅꯨꯄꯤꯅ ꯇ꯭ꯔꯦꯟꯗꯒꯤꯅꯦ ꯀꯩꯅꯣ ꯃꯣꯄꯥ ꯐꯤꯗꯛ ꯑꯃ ꯂꯩꯔꯦꯅ ꯌꯥꯝ ꯐꯖꯩꯕꯣ ꯑꯁꯤ ꯀꯔꯤꯅꯣꯗꯤ ꯈꯪꯗꯦ ꯐꯤꯁꯦ ꯌꯦꯡꯍꯜꯂꯒꯦꯀꯣ ꯃꯌꯥꯝꯗ ꯁꯤꯅꯦꯕ ꯐꯤꯁꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣꯗꯤ ꯈꯪꯗꯦ ꯁꯤ ꯐꯤꯁꯦ ꯀꯔꯤ ꯐꯤ ꯍꯥꯏꯗꯣꯏꯅꯣ ꯀꯣꯇꯟꯅꯦ ꯀꯩꯅꯦ ꯃꯤꯛꯁ ꯍꯥꯏꯗꯣꯏꯔꯣ ꯈꯪꯗꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯌꯦꯡꯕꯗꯤ ꯐꯖꯗꯕ ꯃꯥꯜꯂꯦꯕ ꯑꯩ ꯊꯥꯔ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯌꯥꯝ ꯐꯖꯩꯕꯣ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯑꯁꯤ ꯈꯨꯄꯥꯛꯁꯦ ꯌꯦꯡꯉꯣ ꯑꯁꯤ ꯑꯩꯒꯤ ꯃꯣꯄꯥ ꯐꯤꯗꯛ ꯑꯂꯩꯕ ꯄꯨꯝꯅꯃꯛꯅꯦ ꯑꯁꯤꯒꯤ ꯃꯇꯣꯟꯁꯦ ꯑꯩꯒꯤ ꯁꯣꯝꯗ ꯑꯩꯒꯤ ꯐꯃꯨꯡꯁꯦ ꯁꯝꯃꯤꯅꯦꯕ ꯑꯁꯤ ꯁꯝꯕꯁꯦ ꯌꯧꯗꯦꯕ ꯑꯁꯤꯗꯤ ꯃꯥꯒꯤꯁꯦ ꯌꯦꯡꯉꯣ ꯌꯧꯁꯨ ꯌꯧꯔꯦ ꯑꯁꯤ ꯑꯩꯒꯤ ꯃꯄꯥꯟ ꯀꯩꯅꯣꯁꯦ ꯑꯩꯒꯤ ꯑꯁꯝꯕ ꯃꯐꯝꯁꯤꯁꯨ ꯌꯧꯔꯦ ꯑꯗꯩꯗꯤ ꯄꯥꯛꯄꯗ ꯀꯣ ꯑꯗꯣ ꯑꯁꯤꯁꯨ ꯌꯦꯡꯉꯣ ꯁꯨꯝ ꯌꯥꯝꯅ ꯍꯦꯟꯗꯗꯅ ꯂꯩꯌꯦꯕ ꯃꯈꯥꯗ ꯑꯩꯒꯤ ꯐꯃꯨꯡꯁꯦ 7x7 ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦꯕ ꯁꯤ ꯐꯃꯨꯡꯁꯦꯀꯣ ꯑꯩ ꯀꯥꯎꯔꯦ ꯃꯄꯥꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯁꯤ 7x7 ꯁꯤꯗꯩ ꯍꯦꯟꯗꯔꯛꯇꯅ ꯃꯈꯥꯁꯤꯗꯅꯦ ꯀꯩꯅꯣ ꯇꯧꯏꯖꯣꯡ ꯖꯥꯟꯊꯔꯤ ꯁꯣꯔꯕꯁꯦ ꯁꯤ ꯍꯦꯟꯗꯔꯛꯏꯅꯦꯕ ꯐꯃꯨꯡꯁꯤꯗꯒꯤꯅꯦ ꯍꯦꯟꯗꯔꯛꯏꯅꯦꯕ ꯁꯤꯁꯦꯅꯦ ꯑꯗꯣ ꯏꯆꯟꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯏꯅꯝꯃ ꯑꯁꯤ ꯗꯕꯜꯅꯤ ꯀꯩꯅꯣ ꯇꯧꯔꯁꯦ ꯍꯥꯏꯅ ꯃꯆꯦ ꯇꯪꯈꯥꯏꯒ ꯈꯥꯏꯗꯣꯛꯑꯒꯅꯤ ꯏꯅꯝꯃꯒ ꯑꯩꯒ ꯇꯪꯈꯥꯏ ꯂꯧꯔꯁꯦ ꯍꯥꯏꯅ ꯃꯥ ꯀꯟꯅ ꯍꯥꯏꯔꯝꯃꯦꯕ ꯑꯩꯅ ꯂꯧꯔꯔꯣꯏ ꯑꯕꯦꯝꯃ ꯅꯪ ꯐꯖꯅ ꯊꯥꯖꯧꯔꯣ ꯍꯥꯏꯗꯅꯅꯦ ꯑꯗꯨꯒ ꯑꯍꯦꯟꯕꯁꯤꯅꯅꯦ ꯑꯩꯅ ꯀꯩꯅꯣ ꯇꯧ ꯍꯥꯏꯕ ꯑꯩꯅ ꯀꯛꯊꯠꯂꯒ ꯑꯗꯩꯗꯤ ꯃꯣꯟ ꯀꯣꯕꯔ ꯇꯨꯔꯗꯤ ꯁꯦꯠꯇꯣ ꯑꯣꯏꯔꯦꯅꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯃꯥꯅ ꯌꯨꯝꯗ ꯆꯠꯈ꯭ꯔ ꯀꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣꯅꯦ ꯑꯩꯅꯅꯦ ꯃꯣꯟ ꯀꯣꯕꯔꯒ ꯀꯥꯏꯗ ꯇꯨꯔꯨꯗꯣꯏꯅꯣꯗ ꯍꯥꯏꯅ ꯑꯗꯣ ꯇꯪꯈꯥꯏ ꯂꯧꯁꯤ ꯃꯥ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯏ ꯏꯅꯝꯃ ꯅꯪ ꯇꯪꯈꯥꯏ ꯈꯔ ꯂꯧꯍꯧ ꯏꯅꯝꯃ ꯅꯪ ꯇꯪꯈꯥꯏ ꯈꯔ ꯂꯧꯍꯧ ꯍꯥꯏꯅ ꯌꯥꯝ ꯀꯟꯅꯗꯤ ꯍꯥꯏꯌꯦꯕ ꯑꯗꯣ ꯅꯪꯅ ꯇꯨꯕ ꯉꯝꯃꯣꯏ ꯍꯥꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯊꯝꯃꯝꯃꯣ ꯑꯩꯅ ꯖꯍꯥ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯕꯤꯔꯛꯑꯒꯦ ꯑꯗꯨꯒ ꯍꯥꯏꯕꯗꯣ ꯃꯥ ꯊꯝꯃꯝꯃꯤꯅꯦꯕ ꯁꯤꯁꯦꯅꯦ ꯑꯗꯣ ꯃꯄꯥꯟꯁꯤꯁꯨ ꯇꯥꯏꯕꯤꯔꯒꯦ ꯑꯗꯣ ꯑꯍꯦꯟꯕꯁꯦ ꯀꯛꯑꯒꯅꯦ ꯃꯥꯒꯤ ꯃꯣꯟ ꯀꯣꯕꯔ ꯇꯨꯕꯤꯔꯅꯤ ꯑꯗꯨꯏꯗꯤ ꯁꯦꯠꯇꯣ ꯑꯣꯏꯔꯦꯅ ꯑꯩ ꯂꯧꯗ꯭ꯔꯦꯕ ꯑꯁꯤꯁꯦ ꯃꯥꯅꯅꯦ ꯇ꯭ꯔꯦꯟꯗ ꯗꯕꯜꯅꯤ ꯍꯥꯏꯔꯒ ꯃꯥꯅ ꯄꯣꯔꯛꯏꯅꯦꯕ ꯗꯕꯜꯁꯦ ꯁꯤꯡꯒꯜ ꯑꯣꯏꯗꯣꯏꯅꯦꯕ ꯃꯌꯥꯏ ꯈꯥꯏꯗꯣꯛꯄ ꯇꯥꯔꯗꯤ ꯗꯕꯜ ꯑꯣꯏꯔꯣꯏꯗꯣꯏꯅꯦꯕ ꯃꯥꯏꯁꯦ ꯁꯤꯡꯒꯜ ꯕꯦꯗꯀꯤ ꯗꯕꯜ ꯑꯣꯏꯗꯣꯏꯅꯦꯕꯅꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯂꯩꯕꯒꯤꯗꯤꯕ ꯁꯤ ꯀꯂꯔꯁꯤ ꯌꯥꯝ ꯐꯗ꯭ꯔꯣꯕꯅꯦꯕ ꯐꯖꯩꯌꯦ ꯀꯂꯔꯁꯦ ꯌꯥꯝꯅ ꯏꯪꯉꯦ ꯑꯗꯨꯝ ꯐꯖꯩ ꯑꯗꯣ ꯀꯦꯃꯦꯔꯥꯗ ꯌꯥꯝꯅ ꯀꯦꯃꯦꯔꯥꯁꯤꯗ ꯂꯧꯁꯟꯕ ꯉꯝꯗ꯭ꯔꯦꯕ ꯑꯁꯨꯃꯥꯏꯅ ꯎꯔꯗꯤ ꯈꯔ ꯎ ꯃꯥꯜꯂꯦ ꯑꯁꯤꯅꯤ ꯐꯖꯩꯀꯣ ꯑꯁꯤ ꯑꯍꯦꯟꯕꯁꯦ ꯑꯩ ꯀꯠꯊꯠꯂꯒ ꯍꯧꯖꯤꯛ ꯃꯣꯟ ꯀꯣꯕꯔ ꯇꯨꯕꯤꯔꯅꯤꯕ ꯍꯌꯦꯡ ꯑꯩꯅ ꯌꯨꯝ ꯆꯠꯄꯗ ꯄꯨꯗꯣꯏꯅꯤ ꯑꯁꯨꯃꯥꯏꯅ ꯄꯤꯛꯇꯣꯏꯅꯤ ꯌꯦꯡꯉꯨ ꯁꯤꯡꯒꯜ ꯑꯣꯏꯔꯗꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯀꯥꯟꯅꯔꯣꯏ ꯃꯉꯣꯟꯗꯁꯨ ꯀꯥꯟꯅꯔꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯅꯔꯤ ꯐꯃꯨꯡꯗꯨꯁꯨ 6x7 ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯌꯨꯝꯗ ꯂꯩꯗꯣ ꯅꯪꯅ ꯊꯥꯕ꯭ꯔꯥ ꯌꯥꯕ꯭ꯔꯥ ꯌꯥꯔꯣꯏ ꯑꯩꯅ ꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯥꯔꯣꯏ ꯑꯗꯨꯏ ꯁꯔꯨꯛ ꯑꯩꯅ ꯀꯊꯠꯇꯩ ꯁꯔꯨꯛ ꯑꯕꯦꯝꯃ ꯅꯪ ꯀꯣꯕꯔ ꯑꯣꯏꯅ ꯇꯨꯁꯜꯂꯣ ꯍꯥꯏꯅꯦꯕ ꯑꯁꯤꯅ ꯐꯩꯔꯦꯀꯣ ꯑꯁꯤ ꯄꯥꯝꯃꯨꯏꯑꯕ ꯐꯖꯕꯅꯤꯅ ꯁꯦꯠ ꯑꯣꯏꯅ ꯑꯗꯨꯝ ꯊꯥ ꯌꯥꯅꯤ ꯃꯔꯛꯇ ꯑꯗꯨꯝ ꯁꯤꯡꯒꯜ ꯑꯣꯏꯔꯗꯤ ꯁꯨꯃꯥꯏꯅ ꯄꯤꯛꯇꯣꯏꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯇꯨꯕꯤꯔꯅꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯃꯃꯥꯡꯁꯤꯒꯗ ꯃꯣꯟ ꯀꯣꯕꯔꯁꯦ ꯑꯩꯅ ꯃꯣꯄꯥ ꯐꯤꯗꯛꯁꯦ ꯐꯖꯅ
ꯆꯞ ꯃꯥꯟꯅꯅ ꯑꯣꯜꯂꯒ ꯑꯂꯦꯝꯕꯁꯦ ꯀꯠꯊꯠꯂꯦ ꯑꯁꯤꯅ ꯑꯗꯨꯝ ꯑꯣꯛꯅꯕ ꯀꯩꯅꯣ ꯇꯧꯔꯒ ꯑꯅꯤꯈꯛ ꯊꯣꯛꯀꯗ꯭ꯔꯥ ꯈꯪꯗꯦ ꯑꯁꯤꯁꯦ ꯇꯨꯔꯅꯤ ꯃꯣꯟ ꯀꯣꯕꯔ ꯍꯧꯖꯤꯛ ꯂꯣꯏꯔꯒ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝ ꯃꯣꯟ ꯀꯣꯕꯔ ꯇꯨꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯁ ꯈꯟꯗꯤ ꯈꯜꯂꯤꯀꯣ ꯐꯤꯁꯦ ꯌꯥꯝ ꯌꯥꯝꯒꯗ ꯃꯥꯜꯂꯦꯅ ꯃꯄꯥꯟꯒꯤꯁꯦ ꯑꯩꯅ 1 ꯏꯟꯆꯅꯦ ꯀꯩꯅꯣ ꯊꯥꯗꯣꯛꯑꯒ ꯁꯨꯝ ꯃꯄꯥꯟ ꯅꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯐꯤꯁꯦ ꯌꯥꯝ ꯌꯥꯝꯒꯗ ꯃꯥꯜꯂꯦꯅꯗꯤ ꯈꯜꯂꯤ ꯑꯗꯨꯒ ꯀꯛ ꯂꯣꯏꯔꯒꯅꯦ ꯄꯤꯅꯦ ꯂꯦꯝ ꯂꯥꯛꯇꯦ ꯐꯤꯁꯦ ꯌꯦꯡꯉꯣ ꯑꯗꯣ ꯆꯄꯩ ꯅꯥꯄꯩ ꯑꯣꯏꯕꯅꯤꯅꯅꯦ ꯑꯁꯨꯃꯥꯏꯅ ꯈꯔ ꯃꯄꯥꯟꯗ ꯀꯠꯊꯠꯂꯤꯑꯕ ꯁꯤ ꯐꯤꯁꯦ ꯌꯥꯝꯅ ꯖꯥꯝ ꯄꯣꯏꯇ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯂꯦꯝꯗꯤ ꯂꯦꯝꯗꯦ ꯌꯥꯝ ꯋꯥꯅ ꯑꯗꯨꯝ ꯑꯅꯤꯗꯤ ꯊꯣꯛꯑꯦ ꯀꯩꯅꯣ ꯇꯧꯏꯅꯦ ꯐꯤꯁꯨ ꯁꯝꯕꯁꯨ ꯌꯥꯎꯔꯦ ꯁꯝꯃꯁꯨ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦꯗ ꯁꯨꯝ ꯌꯨꯝꯗ ꯊꯥꯅꯅꯕꯒꯤꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯌꯨꯝꯗ ꯁꯤꯖꯤꯟꯅꯕꯒꯤꯅꯤꯅꯅꯦ ꯑꯗꯣ ꯁꯨꯝꯁꯦ ꯃꯅꯤꯡꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯃꯅꯤꯡꯒꯤꯅ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦ ꯁꯤꯁꯨ ꯂꯣꯏꯅ ꯐꯤꯁꯦ ꯈꯔ ꯁꯝꯃꯦꯕ ꯑꯗꯣ ꯁꯝꯃꯁꯨ ꯀꯩꯁꯨꯗꯤ ꯌꯥꯝ ꯈꯪꯗꯦꯗ ꯁꯨꯝ ꯐꯖꯔꯦꯀꯣ ꯃꯌꯥꯝ ꯕꯦꯠꯁꯤꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯃꯄꯥꯟꯁꯦ ꯇꯥꯏꯁꯜꯂꯦ ꯇꯧꯔꯤꯉꯩꯗ ꯇꯧꯊꯣꯛꯑꯕꯅꯦ ꯑꯗꯣ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯡꯒꯠ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯁꯦ ꯕꯥꯔꯗꯦ ꯑꯃꯁꯨ ꯆꯠꯇꯣꯏꯕ ꯁꯤ ꯂꯣꯏꯁꯜꯂꯒꯦ ꯑꯩꯅ ꯂꯣꯏꯁꯟꯕꯗ ꯄꯨꯡ 1:30 ꯇꯥꯔꯦ ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯤ ꯑꯗꯣ ꯑꯃꯨꯛ ꯊꯥꯔꯒ ꯑꯝꯇ ꯌꯦꯡꯒꯦꯍꯦ ꯑꯩꯁꯨ ꯐꯖꯕ꯭ꯔꯥ ꯍꯥꯏꯅ ꯊꯥꯔꯦ ꯃꯌꯥꯝ ꯌꯦꯡꯉꯨ ꯀꯌꯥꯝ ꯄꯥꯏꯅꯣ ꯌꯦꯡꯉꯨꯕꯣ ꯑꯩ ꯄꯥꯝꯃꯦ ꯁꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕꯣ ꯃꯄꯥꯟꯁꯦ ꯌꯧꯔꯦꯕ ꯄꯥꯛ ꯄꯥꯏꯕꯨ ꯐꯖꯅ ꯄꯥꯛꯑꯦ ꯁꯤꯒꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛꯁꯦꯕꯣ ꯌꯦꯡꯉꯨ ꯁꯤꯒꯗꯁꯨ ꯍꯦꯟꯗꯅ ꯂꯩꯍꯧꯕ ꯑꯗꯩꯗꯤ ꯑꯁꯣꯝꯗꯁꯨ ꯊꯨꯡꯉꯦꯕ ꯑꯩꯒꯤ ꯁꯤ ꯐꯃꯨꯡꯁꯦ 7x7 ꯍꯥꯏꯒꯕꯅꯤ ꯑꯗꯣ ꯃꯣꯟ ꯀꯣꯕꯔ ꯑꯅꯤꯁꯨ ꯑꯣꯏꯔꯦ ꯑꯗꯨꯝ ꯀꯥꯟꯅꯩꯀꯣ ꯂꯨꯄꯥ 200ꯗꯀꯣ ꯂꯨꯄꯥ 200ꯗ ꯐꯁꯨ ꯐꯖꯩ ꯁꯨꯝ ꯀꯂꯔꯁꯦ ꯌꯥꯝ ꯐꯖꯩꯕꯣ ꯃꯣꯟ ꯀꯣꯕꯔꯁꯤꯁꯨ ꯁꯨꯝ ꯁꯦꯠ ꯑꯣꯏꯔꯕꯅꯤꯅ ꯐꯖꯔꯦ ꯑꯗꯨꯝ ꯂꯨꯄꯥ 200ꯗ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯁꯦꯠ ꯑꯣꯏꯔꯦꯕ ꯁꯨꯝ ꯃꯣꯟ ꯀꯣꯕꯔꯒ ꯀꯩꯅꯣꯒ ꯑꯗꯨꯝ ꯃꯣꯟ ꯀꯣꯕꯔꯒ ꯄꯨꯟꯅ ꯊꯥꯔꯗꯤ ꯐꯖꯩꯗꯅꯀꯣ ꯐꯖꯔꯦ ꯃꯣꯟ ꯀꯣꯕꯔꯁꯤꯁꯨ ꯐꯖꯔꯦ ꯑꯗꯨꯝ ꯐꯖꯔꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ 1:30 ꯇꯥꯔꯕꯅꯤꯅ ꯆꯥꯛ ꯊꯣꯡꯗꯣꯛꯎꯔꯒꯦ ꯁꯝꯁꯦ ꯆꯣꯜꯂꯦ ꯍꯥꯏꯅ ꯊꯥꯗꯣꯛꯄ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯏꯆꯟꯅꯨꯄꯤꯁꯨ ꯐꯖꯗꯦ ꯍꯥꯏꯖꯔꯛꯑꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯁꯨꯔꯔꯣꯏ ꯃꯥꯅ ꯑꯗꯨꯝ ꯁꯨꯖꯔꯅꯤ ꯑꯩꯁꯨ ꯌꯥꯝꯅꯗꯤ ꯀꯩꯅꯣ ꯗꯥꯔꯛ ꯑꯣꯏꯅꯅꯦ ꯆꯤꯡꯗꯦꯕ ꯑꯗꯣ ꯁꯨꯝ ꯃꯥ ꯌꯧꯔꯒ ꯁꯨꯖꯔꯨꯔꯅꯤ ꯀꯂꯔꯁꯨ ꯌꯥꯝꯅꯗꯤ ꯀꯣꯛꯑꯦ ꯑꯁꯤꯁꯦ ꯑꯗꯣ ꯑꯍꯥꯟꯕꯗ ꯁꯨꯕ ꯃꯇꯝꯗ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄꯗꯤ ꯑꯗꯨꯝ ꯌꯥꯅꯤ ꯑꯗꯣ ꯆꯥꯛ ꯊꯣꯡꯗꯣꯛꯎꯔꯒꯦ ꯃꯌꯥꯝ ꯊꯦꯡꯉꯤ ꯄꯨꯡ 1:30 ꯇꯥꯔꯕꯅꯤꯅ ꯏꯆꯥ ꯑꯅꯤꯁꯦ ꯄꯤꯖꯗ꯭ꯔꯗꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯍꯤꯟꯖꯥꯡꯁꯦ ꯉꯥ ꯊꯣꯡꯖꯜꯂꯦꯕ ꯐꯗꯤꯒꯣꯝ ꯈꯔ ꯆꯥꯏꯁꯜꯂꯒꯦ ꯑꯗꯩꯗꯤ ꯁꯤꯗꯅ ꯆꯥꯛ ꯂꯩꯔꯦ ꯑꯗ ꯁꯤꯅꯅꯦ ꯉꯔꯥꯡꯒꯤ ꯏꯔꯣꯟꯕꯗꯨꯅꯦꯕ ꯏꯔꯣꯟꯕꯁꯦ ꯂꯦꯝꯃꯦ ꯈꯔ ꯑꯗꯣ ꯏꯆꯟꯅꯨꯄꯤꯗ ꯑꯩꯅ ꯉꯥ ꯊꯣꯡꯕ ꯍꯥꯞꯀꯅꯤ ꯍꯥꯏꯅ ꯈꯟꯖꯕꯗꯣ ꯑꯗꯣ ꯉꯥ ꯊꯣꯡꯕꯗꯣ ꯍꯥꯞꯇ꯭ꯔꯦꯕ ꯉꯥꯗꯣ ꯐ꯭ꯔꯥꯏ ꯇꯧꯔꯒ ꯑꯗꯨꯝ ꯑꯇꯥꯎꯕꯗꯣ ꯑꯣꯏꯅ ꯍꯥꯞꯄꯦꯕ ꯌꯦꯟ ꯊꯣꯡꯕꯗꯣ ꯌꯥꯝꯕꯗꯨꯗ ꯏꯆꯟꯅꯨꯄꯤꯅ ꯍꯥꯏ ꯅꯝꯃ ꯍꯤꯟꯖꯥꯡ ꯊꯣꯡꯉꯨꯔꯅꯨ ꯋꯥꯅꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗꯤꯅꯦ ꯆꯤꯛꯀꯟ ꯊꯣꯡꯕꯗꯨꯁꯨ ꯁꯨꯝ ꯌꯥꯝꯅ ꯂꯩꯔꯦꯕꯅꯦ ꯑꯗꯣ ꯆꯤꯛꯀꯟ ꯊꯣꯡꯕꯗꯣ ꯑꯣꯏꯅ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯟꯕꯅꯤꯅ ꯏꯪꯉꯦꯕ ꯁꯨꯝ ꯃꯣꯏꯁꯨ ꯄꯨꯡ 9-10ꯒꯤꯗꯨꯗ ꯁꯨꯝ ꯑꯩꯅ ꯆꯔꯥ ꯑꯣꯏꯅ ꯆꯥꯔꯨꯅꯕꯒꯤ ꯑꯩꯅ ꯍꯥꯞꯄꯤꯔꯦꯕ ꯑꯗꯨ ꯑꯣꯏꯅꯅꯦ ꯑꯗꯩ ꯉꯥ ꯐ꯭ꯔꯥꯏ ꯇꯧꯅ ꯍꯥꯞꯄꯤꯔꯦ ꯍꯤꯟꯖꯥꯡꯗꯤ ꯊꯣꯡꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯊꯣꯡꯉꯦ ꯏꯔꯣꯟꯕꯗꯤ ꯈꯔ ꯂꯦꯝꯍꯧꯕꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯥꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯆꯥꯛ ꯍꯤꯟꯖꯥꯡꯁꯨ ꯂꯣꯏꯔꯕꯅꯤꯅ ꯆꯥꯊꯣꯛꯑꯅꯤ ꯏꯆꯥ ꯑꯅꯤꯒꯩꯒ ꯑꯗꯣ ꯁꯨꯝ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯤꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯣꯏꯅ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯕꯥꯏ